अहानबदा मरोइबा पाव 𝐂𝐲𝐰𝐬 मनुंग चनबा आकाशोय अमसुंग मनिंग सबलदगी मियोय मरी सिंग चनबा चटखिबदगी हलखिद्रे कुकी खुलाई पाइबा सिंगना फारगा हातखरब्रा हाइबगी चिंगनबा लैरे लुक खरना लोबो मखुत्ता पाइरगा मीबु फुबो चैबा वरकपा तौरिबसी खुदक्ता लेपा मथौ ताइ हाइना यूथ ऑफ मणिपुर अमदी सीनियर एडवोकेट 𝐋𝐢𝐯 मनीना हाइख्रे इम्फालदगी मुंबई फाउबा चटकदबा भारत जोड़ो न्याय यात्रा हप्ता कांगजेबुंगदगी लमथाबगी थौरांग चीफ मिनिस्टर अयाबा पिरक्थ्रे खोंगजोंग वार मेमोरियल कॉम्प्लेक्सदगी हौरगनी हाइना MPCC के प्रेसिडेंट 𝐂𝐲𝐯𝐬 हाइख्रे मोरेदगी स्टेट फोर्स लौथोको हाइरिबा ICTC मोरेगी प्रेसिडेंट विक्टर अमदी कुकी इनपी मणिपुर चांदेलगी थौबुसिंग खुदक्ता फागदबनी हाइना कोकोमिना मणिपुर लेंगाक्ता तक्सिलकली मैम बुक्रमजरी नॉर्थ ईस्ट विंडो की निमिदांगी मणिपुरी पाव मिटिंग ताबिरिबसिंगबु सुरबला माइरेम्बम तराम नोक्चुरी हौजिक मियामदा पाव मुचा खाइना पिजरी ngasi nungtil pung ahum lom tarakpada Bisnupur district ki 𝐂𝐲𝐸 की मनुंग चनबा 𝐂𝐲 पुलिस स्टेशन कोनबा आकाशोय अमसुंग मनिंग सबलदगी मियोय मरी कुकी खुलाई पाइबसिंगना फारगा हातखरब्रा हाइबगी चिंगनबा लैरे मियोय सिंग अदु हौताक फाइलेन खुंदा लैबा चिंगदा सिंगयानबा चटखिबदगी हलखिदबनी हाइरी मखोय मरी अदुना चिंगदा सिंगयालिंगैदा खुलाई पाइबा कुकी सिंगना सगांग मनिंग लोमदगी लाक्लगा लाइनिंग खुल लोमदा चंगलक्लगा फाकिबु ओइगनी हाइना थाजनरी मियोय मरी अदुगी मनुंगदा अहुमदी इमुंग अमगी मपागा मचानुपा अनिगनी मखोय मरी हलक्तबगी पाउदी लैरगा कुकी सिंगना फाख्रे हाइबसी ngaliंगैददी खंगनखिदे अमरोमदा नोंगथिल पुंग अहुम लोम तारकपदा सगांग मनिंग हौतक्ता मैतै सिंगना लबुक्ता लौ खोइनरिङै मतमदा कुकी सिंगना चिंगथक्तगी बोम यावंग नोंमै राउंड कया कापसिलखरे हाइरे इखंग खंगौदना कुकी सिंगना नोंमै कापसिलकपदा मफम अदुदा लैरंबा नुपी अंगांग यावना लौमी अमदी खुंजा सिंग मी पाइनबगा लोइनना सफगदबा मफम येंगदुना मासा ngaktoknaba hotnaki hairi tungda mahar regiment ki personnel singna handuna nongmai kapadagi kuki khulai paiba singna nongmai kapa lepki sidi kabrama हौजिक थोकलिबा इरांग असिगी मरक्ता कनागुम्बा ऑर्गेनाइजेशन खरना मरम चादना सेल खाइबा मरम चादना मीफुबा चैबा वरकपा लोबो मकुत्ता पाइसिनदुना सिजन निंगबा मवंगदा सिजनबा असि तोकपा चुमी हाइना रिटायर्ड जज 𝐋𝐢𝐯 मनीना फोंदोखरे वाफम असि ngasi मणिपुर प्रेस क्लब ता पांगथोकपा पाउमी सिंगा उनबदा महागना फोंदोखिबनी महागना मखा तारादुना मे अहुमदगी थोकलक्लिबा इरांग असिना मणिपुरदा लैरिबा मियामदा सेनमिटलोनगी लमदा अचौबा अवाबा अमा मायोकनरी लोइनना लान असि थोकलपगी अचौबा मरमना ड्रग कार्टेल्स अमदी मणिपुर की वांगमदगी चंगसिलकपा नार्को टेररिस्टना ओइरी थानिपान हेंजिलक्लबा इरांग असिगी मरमदा मणिपुर लेंगाकना हंगलाई सादुना लैरी तोंगानबा एडमिनिस्ट्रेशन तालिबा कुकी MLA तरागी मनुंगदा MLA तरेट अमदी कैबिनेट मिनिस्टर अनिदी लेंगाक सेंबदा याउरी मखोगी मथक्ता 153A 109 अमेंडमेंट 120B क्रिमिनल कंस्पिरेसी की मखादा FIR फाउबा पानबा यारिबनी हाइखी लोनना लमदम असले लैरिबा पाउमी सिंगी मखुतगी फ्रीडम ऑफ एक्सप्रेशन मांगसिलकपगी ममी चाउंगा तारे अचुंबा पाउ फोंगलुबा नत्रगा पाउ फोंगबना असोइबा खरा याउरुबगी एडिटर सिंग फाबा पुनबा तौबा हाइबसी लोना यादे मखोगी मथक्ता डिफेमेशन केस पांदुना एक्सप्लेनेशन मतम पीगदबनी अरोनबा पाउ अमा फोंगबा हाइबसी पाउमी सिंगी मथौनी मसिदा कनागुम्बा अमतना पाउगी लिखुन हंगबा याबगी राइट लेते हाइनसु महागना हाइखी सरकार ना सेंट्रल गवर्नमेंट सु इलेक्शन बिदे इलेक्शन बिदे खलम बे इलेक्शन बिदे मणिपुर गवर्नमेंट करी तोंगम जेदे सिगी मरुसिदा अखोइगी लॉ एंड ऑर्डर से निंची जना लेतरबनिना अनाकी मोंदा लाएबा खुलाई पायरदा आयना यादबा मोंदा आयना यादना खुलाई पायगदने सिपाहीना पुलिसना खुलाई पायगदने नोंमै पायबसे सिपाहीना पुलिसना आयना याबना तब पोस्टना खुलाई पायदे यादे खुलाई पायरगा चप्पा अदुदगी लमेन तु हेंबा नुपियांगा अदु तौबा लम हेली गायदना मॉरल मॉरल पॉलिसिंग तौरिने दना तौबा खोपा मयाम अमा थेंगनरे अदुना नालो मयाम अमा बिदि पेन ब्रेबको थेगदबा ताबरा न हाइगल याबदु हे अदुदि यारो आइको अखोय फजना अपील तौसी खुलाई पायरगा आयना यादना चलिबा मरम चादना पैसा खाइरिबा मरम चादना मी फूरिबा नुपी नहादा कतोकरन तौरमे हायरगा फूरिबा चुबी मोइना तौरुरिबदो
ꯅꯨꯄꯤꯅ ꯌꯨ ꯊꯛꯄ ꯅꯨꯄꯥꯅ ꯊꯛꯄꯁꯨ ꯌꯨ ꯊꯛꯑꯒ ꯉꯥꯎꯕꯗꯨ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨ ꯊꯛꯄꯕꯨꯗꯤ ꯌꯥꯔꯦ ꯍꯥꯏꯖꯩꯗꯣ ꯌꯨ ꯊꯛꯑꯒ ꯉꯥꯎꯕꯗꯨꯗꯤ ꯌꯥꯗꯦꯕꯀꯣ ꯉꯥꯎꯁꯤꯟꯅꯔꯒ ꯇꯧꯕ ꯌꯥꯗꯦ ꯃꯔꯥꯟ ꯇꯧꯕꯗꯨꯗꯤ ꯆꯨꯝꯗꯦꯕ Nakalamaromda Hiram Asiga Mari Lainana, Youth of Manipur ki member Laishram Manichandrana, Micham Miyamna Amadi Organization Karana, Lo Bukuta Paiduna, Season and Ningo Mongda, Season of Bahibasi, Yamna Libak Tibani, Asiguma Tawangasi, Akan Mongda, Condemned Tawi, Togli Bairangasi, Manipur Miyam Puna, Tangaminaba Lani, Adubu, Lan Asi, Ekoi Masin, Onsen Arapaki Fimam the lady, Masina Ekoi Masel Gimarakta, Lan Tolakadra, Haibagi, Nunang Bafawi, Lunana, Manipur Chief Minister na Law Implementing Body Nataba Micham Amadi Loop Karana, Lo Makuta Paiduna, Towning Bata Tobagi Fima Mama Lakli Basi, Matam Jana, Yangsin Biduna, Kunaya Sigi Mamai Chumbi Haina, Mahana Apple Torakli. The last day of the made Tamu, the Horkanda, Lana Shibu, Topa, community of the Lana, Natana, Sena, Hintuna, General Sin, so you Lana City Sing Ireland, City, and I'm more organized and not to a particular local community in Miami to make the health issue in house in the we lay look at this incident. Mariba Mushiba, Mazati Mushiba, Matana, organization to any Niamatana Mariba ki Mazati, Mizella, Onjandi Havashima, Hero, Manipuna, Tijaru, the plant or the commission when Onjana Pa, you are commission Onjana Rakanda, Pani Pani Munga, Sana, the Jugo Manipur, Sudu, the Pashala Padi, any organization, Namiko, those American Pashalakanda, in the Numai way, had to say, in Hasing the Maluina, the lady Bogomani, the lady, and Hasing Manipur, Miam Sing the Puna, Manipur, Makhatana retired Justice Aribab Notinusurina Fongdo Kibada Lok Sabana criminal law ahum bill oina pass tawkraba matung December kunmanga da India ki president ayaba piraba matung ek on kibal laikre loinana Union Gazette notification dasu phone kibal laikre Bharatiya Nyaya Sanhita Indian Penal Code Bharatiya Nagarik Suraksha Sanhita Second Criminal Procedure Code Amadi Bharatiya Saksya Adhiniyan Second Bill Indian Evidence Act Hairiba Anoba Law Sing Asi Mamut Tana Hogalak Liba Naha Singna Munna Khangjinduna Makoina Tawriba Thabak Thoram Sing Adu Lona Yaribra Natraga Yadrabra Haiba Nainaba Tumi Haina Makataki Sahi lakhi ya proposal je hajak sahi si jadi mamang 2023 the top of her so khalakta ba makha sathar da ba oiresan no haiba proposal bijari adu youth of manipur je hoji tungi imbi ne di haira ba hoji leka ko khangda ba se koi marakda lok na paisan na nipi angang da karan tawba misa sasan ba yu thakpa budi legalize ore hai adu yu thae hai na so koi di lere purakta every dukan singa se koi check to ba dakar oi yu yon Yale, Haragas, permission, Amati Dakar, we and Kali, Aduna permission, Yaguna, Pamun, the Yonda, Patina Timba, Apoina, Pui, Swisi, Deva Karma, any Lubu of Kongumba, even me, she will either about you, a compulsory or a dog for this system, the Apoina City, Patapusumi and Kali. All Indian Congress Committee AICC ki Hana President Odamba MP Rahul Gandhi na Luchinglaga Congress ki Miyoi Mayam Amana Imphal dagi Mumbai fauba kilometer chatruk sanga chatkadaba lamsang khongchat Bharat Joro Nyaya Yatra hapta kangjepung dagi lamthanaba yamna chawnga thorang toramba adu Manipur lengang na ayaba piraktabadagi Congress party da yamna chawna Ningba Kahale, Ngasi Ayuk CM Bangloda, Manipur Pradesh Congress Committee MPCC ke President 𝐶𝐤𝐰𝐬 Luchingba Kangbu Amana, Chief Minister N Birenga Unaduna, Bharat Joro Nyaya Yatra Hongdokpagi Thoram Hapta Kangjepungda Pangthoknaba, Ayaba Pinaba Che Thakibagi Matangda Wari Sanabada Ayaba Pirakidrei, Chief Minister Unadurba Matungda CM Banglo Mamangda Paumisinga Unabada MPCC ke President 𝐶𝐤𝐰𝐬 Haiki, Lebak Asigi Tungan by State Singi Chief Minister Kayana Saruk Yaduna, Democratic Oiba Mawongda Pangthokadoriba Bharat Joro Nyaya Yatra Hongdokpagi Thoram Hapta Kangjepungda Pangthokpada Chief Minister na Security ki phibam phatti haiduna ayaba pirakidei mahakna hai khongchat asi political gi oiba kudong chaba laugadaba khongchat nate masida party gi firal fawwa sizinaroi democratic oiba mawongda santi oina chatkadaba khongchat ni masida Chief Minister na ayaba piraktaba asi laibak thibani adumoinamak miyam gi oiba amadi santi gi khongchat ama oibana yatra asi Thawbal gi khongjom war memorial da soidana pangthoknaba sem sare lamdam masida tangdu leitaba hanjilak Hairabasu, Santigi Oiba Kongchat ama Zatpada Ayaba Pidaba Sina Takpadi, Lamdam Masida Tangdu Leitaba Hanjilak Tri Haibani Haina ke Megasandana Fongdoki.
भारत जोरो न्याय यात्रा का मरी लेना अखोई पांथोकदबा वेन्यू पांथोकदबा मफमसी सरकार न ngahantagi जनवरी की तांग अनीदा ग्राउंड परमिशन से पियोन थाबा ngasi नुमित मापन सुरे नुमित मापन से कंफर्मेशन अमा सुपी पीदबसिदा चीफ मिनिस्टर दा कंफर्मेशन से लौबा चंगबनी अदो ऑनरेबल चीफ मिनिस्टर ना मफम से पीद्रे he declined to give the permission for the venue Piraroi haina haire aduna is a very unfortunate mana Piraroi haibasi situation si phatte situation si yenga Piraroi khakta hai atai karimta haite aduna masidi koi Bharat Joro Nyay Yatra sidi party ki phian baksi naroi akhoi masi yamna shanti hoina adagi chatkadabani tongan ba state ki chief minister MP MLA mayam chatkadabani aduna masidai sida tongan ba akhoi gi disturb tawgadaba sarkar da kungadaba khokadaba so amata laiti na haire adusu situation sina piroroi na haibasi akhoi masi it's a very unfortunate haibtai aduna asi adum ground gi atha 𝐶𝐄𝐰𝐬 palace compound dai khoina January gi tangani da thagi basima kwai leitre piraroi hairi ba Bharat Joro Nyay Yatra sidi yamna akhoi shanti gi oiba miyam gi justice ki damakta tawbanina akhoi soidana pangthokani akhoi masi thawal gi private lane amada akhoi masi pangthoni aduna sarkar na Pidragasu, akhoi gi di yamna democratic oiba yam constitutional oiba adagi miyam gi oiba khongchetni adagi justice ki oiba khongchetni nupi singi oiba khongchetni naha singi oiba khongchetni maramasina akhoi hairiba tang 13 da tawbasidi akhoi soidana pangthoknana ba right from now akhoi hojik preparation tawrani akhoi matamsi numi humni mari ni da ngaisaleaba aduna akhoi hojik war footing da hing tumdana masigi program che achauba masigi national gi oiba Bharat Joro Nyay Yatra se masi thawal gi khongjom gi jaga amada war memorial complex ki opposite da soidana private land da akhoi soina pangthoknana ba sem saba tawragani Moredagi State Force Lokthoko Hairiba Hill Tribal Council ISTC Moregi President Victor Amadi Kuki NP Manipur 𝐶𝐤𝐰𝐬 Chandel gi Thaubu Singh Kudakta Fagadabani Haina Coordinating Committee on Manipur Integrity Kokomina Manipur Lengakta Takselakle Kokongmigi Media Coordinator Somarendra Thoksomna Media da Thadorakpa Chirolamana Hai Manipur Thokliba Lan asi India gi Home Minister Amit Shah Amadi External Affairs Minister Dr. S. Jaishankar amasung NIA na illegal immigrants sing na thokanbani haina mayek seng na phongdokhrabani illegal immigrants sing asiga India ga su taunariba kuki lalhauba singa khutcham naraga Manipur thugaina ba chatharakpa lani masi matam kaya changna thorang toroga chatharakpa lani sugi ground rule thugairiba amadi khulai matik chana pairiba illegal immigrants sing takthokpada state force khakta inthoktuna thambaga loinana nakoinana illegal immigrants sing asida central force ina gyamna Toina Saugatpa Manbegi Thawong Asida Center na Manipur da yengliba miteng asi karino haina kokomina hangli Manipur gi maru oina More town gi law and order yengsena ba lakiba 3 corps ki commander Lieutenant General IS Sahida ISTC More gi President Victor na phongdo ki ba wafam kokomina awang ba thakta kandem tawi hairi Cherolasna hai January 8 Englishing ani ga kunmari da More da pham ki ba committee khara khakna ngapigani community khara khakna saruk yakiba mifam amada ISTC gi president ni haizaba Victor na More da state police thamba yaroi amadi maitai police officer sing thamba yaroi haina thamgiba wafam adu chatnaba yaroi wafam asi law leitaba leibak amada haigedaba wafam ni state amadi law and order ngakpa haiba si state adugi police ki mathauni ISTC More gi wafam asi Myanmar dagi More da ngasi ngarangta Haizilakhiba kuki mitop narco terrorist amasung makoibu sagatpasingna border town asida maning tamna tawningba tawge haibani ningsingba yai madudi haukhiba numit kharani gi mamangda Myanmar based kuki terrorist singna afaba makhal gi nomai rocket launcher yauna state amadi central force singda kapsinduna attack torakpadagi asok apan thoktuna misi mina phawa yaukhrabani Manipur gi irang asi hek haurakpadagi kuki narco terrorist sing asigi makutta AR BSF kaya amasu laikidre ISTC More kotu ITLF 𝐶𝐤𝐰𝐬 Chandel na chingbana More da state force thamba yaroi hairiba asi Myanmar based terrorist sing asi phongna saugati takpani maramasna hairiba ISTC kotu ITLF 𝐶𝐤𝐰𝐬 Chandel na chingba lupsing asigi mathakta khudakta logi oiba thabak laukhatuna buk tawfam thoi amasung state force thamba yaroi haina phongna lauriba Hill Tribal Council More gi president Victor gi mathakta FIR panduna khudakta Pampham thoi haina kokomina haire
Manipur ki lairiba phibam asna maram oiduna supam nompham khangdana lairiba driver singi oina Manipur lengakna ahenba meeting changhaningi haina All Manipur Road Transport Drivers and Motor Workers Union ki General Secretary Maimom Anil Maitaina phongdorakle wafamasi ngasi MGAP New de laiba union asi ki office ta pangthokiba paugi mifam amada phongdokibani Anil Maitaina hai Manipur ge hauzik oiba phibam asina maram oiduna National Highway 2 da driver singa chathok sasin tawba matamda kudongchada duna driver listing ahunga Chanipan lom supam nompham khangdana lairi asigumba kaya asigi lengakna meeting changbiduna driver sing hingba yanaba hotna haningi haiki lakliba January 13 da pangthokadoriba driver singi numit ki thoram hadak jahi gi oina union asigi office ta pangthok lagani laikhidraba driver chahunga taruki mafam da haikat laikat tamduna pangthokadoriba thoram asida laikhidraba driver singi imung manung amadi miyam puna saruk yamina si hainasu anilna phongdorakle Lakiba January Tantra Mari English Kunmari Hybrid Minister driver singi mafamda Kalekatam Naravidamata All Manipur Transport Drivers and Motor Worker Nena Haiba Legidraba Zaguru Laigu Wakraba Drivers Sohum Mataruki Mafamda Ekalekatam Gaduri Hybrid Minister Manipur 𝐍𝐞𝐰𝐬 driver singi Munganung Amadi Satra Satri singi Maibel Punamanga Dendira Gaga driver singi Mafamda Ekalekatam Basi Saru Yabinanaba driver Nena Mayam Mafamda Puning Sinjari Luenana Hokiba Mi Humdagi Manipura Chow Irang Malakpa Adumba Amna Sativa Manipura Irang Malakadagi driver Dishing Hunga Tanipan Si Tawak Sumam Hong Kangdaba Vacation Chapaya Dagi Haitari Sumu Mayama Tawak Sumam Hong Kangdabagi Sangsa Tan Mile Tabadagi driver Singsi Munungi family Singsi Punam Honabuda Awa Murapa Masumu Punamaxisu Manipur government gi maikei digi yamna akanba meng musangbi bolena thawak sobam khangdraba driver singse sigi awa digi khadang su phanna Manipur government na kai legi haibdu ji thawak gang to driver sing mafamda tawbi wa ana Manipur government na su puning chingchin bi haina ino gi maikei digi government gi puning chingchin je Mission Saksam Scheme gi makada Anganwadi da thadarakiba senfam furniture leiramdre haina pauche khara da fonglaliba asi aranba yumpham yautaba wafamni haina Social Welfare Minister Haikam Dingona phongdokre ngasi new chekon da laiba minister gi quarter da pangtokiba paugi mifam amada wafam asi Haikam Dingona phongdokibani pawmi singa unabagi mifam atuda Social Welfare gi director ngangom utam amadi maruoiba official singsu saruk yaki Minister Dingona makha taraduna pauche singda aranba wafam fonglaliba du I paw fauna hoba watpadagini scheme guideline gi matung ina furniture haiba main component asigi makada leiba yaba item sing carpet fak amadi atopa machak sing scheme guideline gi page number 41 da yauri Anganwadi center sing da yenthokiba carpet natraga fak sing asi scheme asigi makada yenthokibani thokliba irang asina maram oiraga carpet na chingba potlam sing fangdaba Anganwadi center yauram lagadi atuga matamda pithok lagani haina su thajaba pikhi Sisi Fongba Chefongda Sisi Separada Smaidona Hogi Anganwadi furniture di fund sanction to Rwanda when misuse to Rehadana Tenaba Hoi newspaper sing the waiting is a Madugi Poto Hoi the same misunderstanding the Gihadan Lana Lonogi Haitari I think Sagi Hoina Piriba Haiba Hogi section Anganwadi scheme Makada when a furniture Anganwadi center seems the furniture Piba and Konatosimaro in a furniture components to Botoba items may almost yauri furniture Harikanda when just table choki to Katunataba carpet yauri mat yauri the Yadumba item crab yauri Aduna Moroina Hoi Hariba Anganwadi center seems the can I say items Moroina carpet winner Pizo Veneduna Hoi Mamang can get the newspaper when tenants of the carpet and my people Tenedo furniture from the hotel to the Moroina Hoi carpet winner Hoi supply to Germany and my Tanzania Moroina Hoi lunch and Morkanda Zagaza sing the carpet Eva Tundaba Zaga Lake Targaso or Center Lake Targaso Madu Hoiba Tana Zarganda Tuni Honorable Honani Minungsi laitana Nauribi Nupi Macha Amabu December Kuntramato Amadi January Amagi Lonaba Hinda Yutai Habigi Mingda Pubagi video ama social media da viral talakiba aduga mari lainana Imphal Police Station na Fagalaba Huyen Mamongi Nupi member Tarani Twing ngase Chief Judicial Magistrate Imphal West Court Putoklaba Matungda Makoi Tarani Twing January Tarani Twing Fauba Nimit Humni gi police custody da remand pikre Amadomda accused Tarani Twing police na pukraba Matungda Huyen Mamongi member ni haiba Nupi krana case adubu cover tawalakpa Pawmi Singda Fazadaba Wahai Wata season aduna Nganglakpadagi Pawmi Sing Amadi Nupi Sing adugi marakta Chawna Muknaba Thokre Thodo adugi matangda Pawmi Singa Huyen Mamongi member Singa Phamin aduna wakal tamina kre hairi
Thawal District ki Yaidipok Police Station na konba Yaidipok Pechi Kunda chahi Marfurom Surabi 𝐍𝐞𝐰𝐬 nupi ama thasigi Nepal gi numidang ngapi gani nungthil pung mari rom tabada masak khangdaba singna thangna ngaksam da lenduna hatok piramba thawong bu yaning daba phongdoktuna ngasi Yaidipok kaithel da miyamna wakat mifam famduna khongjang changsen khrei Pechi Meira Paibi amasun Yaidipok maikai gi apunba Meira Paibi gi member kya saruk yaduna chathakiba wakat mifam aduda rade hatpa yaning de mihat pathu bada faduna cherak pigedamani haiba play card sing season baga loinana kholau kya su lauki misesi ga mari leinana sem kiba JC gi mihut nongpok laure bamdagi khoirom chaubi kobi amana phongdorak pada ahaloidabi miyoi amabu tamthina hatpi kiba asi maikai asigi mipum kudingna condemn tawi asiguma tamthiraba mihat asida chenari ba miyoi sing lengang na thuko matamda fagatuna cherak pigedamani Mahakna laikidaba January ni pandagi tharaka numit mangani gi manungda laingakna mihat puthokadabani JC na su khongjang leptana changsin gani asi bahak changchu laukiroi haina phongdoki ताबा मतमदा जीवबी कैसाम राधे देवी सही मरफू सुरबी अहल वैरबा इमा असिबु तमथीबा मोंगदा महाकी इमुंगदा मंगक समना थांगना यालगा हलमा थौदो असे लमदम असे लेजरिब्रा प्रजा सिंह अमदी मैरा पाइबी लुकया सिंह क्लब की संस्थान सिंह मयाम पुन्ना मना थमोय सोकना नुवाइते मरम मदुना हालिबा मिहात असि असुकी मतिक तमथीना हातबा मिहातनी मरम मदुना अथुबा मतमदा मिहात असिदा सेनरिबा हालिबा मियोय असिबु मणिपुर सरकार अमदी मरी लेनबा विभाग मयामना पुनसनबिरगा अमुक्तंग मतेंग पांगबिदुना मिहात असि लालालंग पुथोकपियु सिरिबसे तांग निपान दगिना तांग मित मंगानी फावबगी मनुगा मिहात असिदा सेनरिबा हालिबा मियोय असिबु पुथोकपियु Matam kuina semjindana lailaklaba Thawal District ki manung chanba tentha khun gi maru oiba lambi sing ngasidagi Arambai Tengol Unit 3 gi meeting makhada semjinba hokhrei Wangjing tentha kendra gi manung chaliba tentha khun gi maru oiba lambi da lairiba Kongkut sing Arambai Tengol Unit 3 gi meeting makhada lairiba tentha gi Arambai Tengol gi thongmi sing na semjin khrei hairi loinana Kongkut sing semjinba aduda mateng panglakiba sing bo Arambai Tengol na thagatwa phongdorakle Masak khangdaba amadi unauthorized oiba drone kaya illegal oiba mawongda Bisnupur district ki manung chanba Churachandpur amadi Kangpokpi district ka tainaba khun singda paiduna leiba thengnare hauzik oiriba law and order gi fibam masina maram oiraga Churachandpur amadi Kangpokpi district ka lona bada leiriba Bisnupur district na konba khun singda asigumba unarmed aircraft system natraga unauthorized drone sing asi paiba yaroi haina Bisnupur district ki district magistrate Laurembam Bikramna order ama thoktuna khangankrei Kuki Singna State Force ta ngahak laitana attack amasung ambush tawduna lairiba Manipur gi border town Mori gi hauzik lairiba security ki fibam spare corps ki makok thongba army official singna ngarang hakthengana chatuna yengsen krei masiga mari leinana Chief Minister N Birena More da mass combing operation chatharagani high krei More da ngarang chathakiba yengsin khongchat aduda 3 corps ki general officer commanding GOC Lieutenant General IS Sahina Luchingduna Assam Rifle South ki Inspector General Major General Ranjan Sarawat ka loinana Moreda laiba Assam Rifles ki unit ta chatuna security ki fibam yengsen ki khongchat aduda Moreda hauzik lairiba civil society organization singa unaduna mafam aduda athugo matamda tangdu leitaba purakna ba wari watai sana ki hairi yengsin khongchat asigi maru oiba pandamdi hakthengana chatuna yengsilaba matung ground reality khangdokpa amadi military gi looting ba singa operation chathariba unit singa paw phonga nabani hairi amaromda ngarang 190 suba Maharaj ngakpi gani chamaga maudra suba Maharaj Gambir Singh laikidabagi ning sing thoram pangthokpaga mari leinana Chief Minister na Moreda combing operation pak chana chathagani haina phongdoki mahakna hai militant sing na Moreda security force sing da nahan ayuk attack chatharakpa laikhrei lamdam asibu amadi lamdam asida lairiba miyam gi punsi kan bahaibasi mahaki maru oiba thodangni militant sing na makhata na attack chatharakpa yaba leibana Ministry of Home Affairs ki makada lairiba Unified Command maru oina Assam Rifles Border Security Forces amadi State Police na Moreda chathariba attack sing counter attack taunaba hotnari loinana combing operation makhata na su chathari haina phongdoki I'm not talking only particularizing the More. This what is happening in and around the state of Manipur, particularly the confusion created between the hills and the valley. This is because of some of the vested interested officers who were working in the forest department and the revenue department. They illegally, without thinking of their prerogatives and the power,
they given recognition to the village inside the reserve forest, and they have given a pata inside the water body. That kind of things happen, and that such confusion, whatever today we are facing, is because of that. More, you see, some militant have attacked state police and central police forces. And it is our primary duty to protect the people's land of the state. So the unified command, under the ministry, Assam Rifles, Border Security Forces, and the state forces are joined together, and they are countering the attack of the militants. And yesterday was only around 6:37. Some firing was came from the hilltops, and that was retaliated by the joint forces, combined forces by Assam Rifles, BSF, and the state police commandos. Till now, that is peaceful, but there is a chances of new attacks. So everyone is keeping an alert, and the combing operation is on, and a mass combing operation will be continued. Ngarang Churachandpur District ta Assam Rifles amadi Manipur Police ki kangbu amana joint operation chathaduna khusu khulai kaya fagatkhri haidi Police ki report amana hai ngarang akaknaba pau ama fangbadagi Churachandpur District ta Assam Rifles amadi Manipur Police ki team amana punna operation adu chathakibani amadi operation adu da 9mm carbine ama 9mm pistol ama single barrel rifles manga tear gas gun ama hand grenade nipan improvise tawraba mortars ki maru manga amadi lalong chathabada sijanaba potlam kaya fagat pangamkibani haidi Khulai Singh asi Churachandpur District ki Hangle Police Station da makha taba investigation chathanaba khusinakre haidi Viral video amada nupi amabu huyen mamongi member ni haiba nupi kharana phubagi video viral chatpada chenabani haiba nupi tarani thoi ngarang Manipur Police na fare Police ki matung ina haukiba chahi December 13 amadi New Year nimita phubagi victim oiribi nupi asina yu thaksilaga thogalon kaina ngang sai haibagi maralda huyen mamongi miyoi singni hairiba nupi sing asina victim oiriba nupi asida tamtina phubani hairi loinana thogdo adugi video ama social media da viral oirakpadagi police na so moto case ama lokhatuna FIR case ama Imphal Police Station da register tawraga chenaba miyoi sing fabani hairi Irang na maram oiraga tirakhong sangbi maning thangba lokol da law pari kya law uba yadana leiriba asigi lengakna compensation pi keni haiba adu athuba matam da pibiu haina tirakhong sangbi gi lawmi ais ibotombina lenga ki pukning chingsilakli hauki bechahi gi me ahum dagi thorakliba irang asida tirakhong sangbi hai kanal mathakta maitei amata changba yadabadagi mafam adu da leiriba labuk singda law uba yadana leibana lawmi sing kham thengna wanare tirakhong sangbi miyam tidim rotagi na Tiding rotagi khajiktang fawba hendokpa yadabagi mawongda leibana sasan amata thadokpasu yadre maramasina miyam yamna wanari haina phongdorakhe maramasina lengakna pigeni haina laukthokkiba compensation adu kharathuna laukthokpina ba haibaga loinana tera khongsang relief camp singda leiriba miyoi singbusu lengakna mideng changbiduna makoina thengnariba awaba sing asi kokhanbina ba haiduna appeal tawrakle Government side ta koina haijaning basi unsi chahi gi oina koi me ahum dagi maitai kuki tonai birang asi dagi koi lo uba yadadana laiba maning lo kol sida koi gi lairiba yum jena khamana asidagi hena ataida maning lom thangbada laiba lokham gasi uba phangdadana lai adubu Government side tagi mase akoi gi convention khara pibi gane na haibi badu akoi gi laita laira mayam singa se akoi di red zone jaga oiba aduga thabak subam jabam khangdabana maram oirga hairiba compensation lo udaba sing ama lopu amadi salaga ujariba kamu asigi awaba singje yengbiraga hairiba mateng asi khara thuna pibi nabagi damakta akoi government gi side ta ningsingjari Haze pagumraktana atene break ama lominasi Welcome you all to Unapa School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.
years of trusted diagnostic service. Babina Diagnostics. Breaking matungda mayam butaram nokchiri Fubala Ward number 1 ki job card holder singna Bisnupur district ki manungda lairiba Fubala gi water supply gi pukri ani gi ising purakfam oiriba singailok maril sengdokpa gi thabang chathakre khongthang asi nongju tha yaudringai iram khonglam amadi pa turel ningthina sengdoktuna ising ichau kaya thoglakadabadagi ngak thoknaba amadi arubu ising chana thaknaba oina sijanaba yanaba laukhatpani hairi ngasi iram khonglam sengbagi manung channa mafam adugi kunja sengna turel manungda lairamba amadi hauramba napi amadi phattaba sing laukhatuna sengdokre hairi singai lok maril lagi ising water supply tamna lakpa maramna afaba amasung aruba ising fangba ngambaga loinana Bisnupur police amadi army na sijanaba amadi atei atopa kangpuna masidagi ising lauduna atei atopa ising waba mafam singda yeliba asida kharamakhay kanaba fanglagani hairi Laishram Mani Gaura Sangit Academy bu lingkhatlamba Laishram Mani laikidabagi chahi 35 suba ningsing thorom amadi academy gi laikhidraba guru kayada katpa guru kritan amasung dharmana marai chaitharakpa haiba hiram asida khana nainabagi thorom ama ngasi Thawal Wangkem Mayai Lekai Laiba Laishram 𝐶𝐞𝐰𝐬 Yumda Pangthokre Laishram Mani Gaura Sangit Academy amadi imung manung sagai nataina punna sinduna pangthokiba thoram aduda Wangkem Jilla Parishad ki nominee member 𝐾𝐢𝐯𝐞 athoba mitung Laishram Mani Gaura Sangit Academy ki principal Naurem Gulab Singna thoram mapu aduga Huyel Lalong Manipur Thangta Cultural Association Irilbungi Director Padmasri Awardee Kaksing Tabam Sanathoiba Sharma former State Commissioner for Person with Disabilities Laishram Ibomsa amasung Regional Center for Cultural Heritage Manipur gi Secretary International Awardee 𝐾𝐢𝐯𝐶 Sarmana akanaba mitunglen oina saruk yaki tharamaduna saruk yariba singna Pung isai lairik haiba thiba jagoina chingba lam kayada thoidok hendokna mai pakraba academy adugi laioi kraba guru kya gi mafamda guru kritan amadi hailai katuna ikai khumnaba utkhi loinana National Awardee Laishram Bijoina moderator oiduna dharmana marai chaitharakpa haiba hiram asida khana nainabagi thorom amasu pangthoki Regional Center for Cultural Heritage Manipur gi Secretary International Awardee 𝐶𝐞𝐰𝐬 Sarmana wanganglo oina khana nainaba aduda wangangki Haujeroibada maroiba pa umuhana bizari Kumbi esigi manung chanba akasoi amasung maning sabaldagi miyoi mari sing chanba chatkibadagi halakidre kuki khulai paiba singna faraga hat khrabra haibagi chingnaba leire Look kharana lobo makutta pairaga mi bu fuba chaiba warakpa tawribasi khudakta lepa mathau tai haina Yudom Manipur amadi Senior Advocate Khaide Manina haikre Imphal dagi Mumbai fawba chatkadaba Bharat Joro Nyaya Yatra hafta Kangjebungdagi lamthabagi thorang Chief Minister na ayaba pirakthre Khongjom War Memorial Complex dagi hauragani haina MPCC ki President K Meghasandrana haikre Moredagi State Force Lokto ko hairiba ICC Moredagi President Victor Amadi Kuki NP Manipur Chandel gi Thobu Singh khudakta fagadabani haina kokomina Manipur lengakta takselakli Ngasigi una notice midona sadokjaba numidangi Manipuri pau matang ngasi loijare miteng tabiri besingbu amukhana khurumjari